ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯉꯁꯤꯁꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯥꯡꯆꯨꯞ ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯇꯩꯔꯦꯟꯄꯣꯛꯄꯤꯒꯤ ꯆꯤꯡꯊꯛꯇꯒꯤ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗ꯭ꯔꯦ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯃꯅꯤꯡ ꯂꯧꯀꯣꯟꯗ ꯏꯔꯥꯡ ꯂꯩ ꯍꯥꯏꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧ ꯌꯩꯕ ꯐꯧꯕꯩ ꯈꯣꯝꯕꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯍꯟꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯃꯤꯁꯤꯡꯅ ꯋꯥꯀꯠꯂꯛꯂꯦ ꯐꯧꯕꯩ ꯃꯩ ꯊꯥꯈꯤꯗꯅꯕ ꯃꯄꯨꯁꯤꯡꯅ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯁꯪꯕꯤꯌꯨ ꯂꯅꯥꯏ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯐꯧꯗ ꯇꯥꯏꯅꯒꯨꯝꯁꯤ ꯍꯥꯏꯅ ꯂꯤꯋꯥꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯦ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 6 ꯂꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯑꯣꯄꯤꯌꯝ ꯀꯦꯖꯤ 63 ꯑꯁꯥꯝꯗ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁꯗ ꯃꯤꯑꯣꯏ 4 ꯐꯥꯒꯠꯂꯦ ꯇꯥꯔꯝ ꯑꯣꯛꯁꯔꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯄꯥꯎ ꯑꯔꯤꯕꯝ ꯔꯦꯁꯃꯥꯅ ꯄꯤꯖꯔꯦ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯇꯩꯔꯦꯟꯄꯣꯛꯄꯤꯒꯤ ꯃꯐꯝꯁꯤꯡꯗ ꯆꯤꯟꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯀꯥꯡꯆꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯁꯥꯕ ꯕꯪꯀꯔꯁꯤꯡꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯊꯔꯛꯄꯗ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯧꯇ꯭ꯔꯨꯛꯁꯤꯡꯗꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯁꯔꯆ ꯂꯥꯏꯠ ꯀꯥꯞꯈꯠꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯂꯛꯄ ꯂꯦꯞꯈ꯭ꯔꯦ ꯑꯃꯨꯛ ꯍꯧꯔꯛꯈꯤꯕ ꯌꯥꯔꯤ ꯉꯁꯤꯒꯤ ꯀꯥꯞꯅꯕ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯇꯝꯄꯥꯛꯀ ꯇꯥꯏꯅꯕ ꯃꯐꯝ ꯀꯌꯥꯗ ꯆꯤꯟꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯊꯧꯔꯥꯡ ꯇꯧꯔꯕ ꯃꯑꯣꯡꯗ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗꯤ ꯁ꯭ꯅꯥꯏꯄꯔ ꯔꯥꯏꯐꯜ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯌꯦꯡꯂꯤꯕꯅꯤ ꯃꯇꯝ ꯈꯔ ꯂꯥꯟ ꯅꯦꯝꯂꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯉꯔꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯕꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯃꯅꯤꯡ ꯂꯧꯀꯣꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯦꯛꯁꯤꯟ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯂꯧꯃꯤꯁꯤꯡ ꯂꯧꯕꯨꯛꯇ ꯂꯧ ꯌꯩꯕ ꯑꯃꯗꯤ ꯂꯧꯐꯝꯗ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯃꯅꯤꯡ ꯂꯧꯀꯣꯟꯗ ꯂꯧ ꯎꯔꯤꯕ ꯂꯧꯃꯤ ꯇꯣꯃꯥꯁꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯐꯝ ꯑꯌꯥꯝꯕ ꯂꯧ ꯎꯕ ꯉꯝꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯧ ꯎꯔꯤꯕ ꯈꯔ ꯑꯁꯤ ꯂꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ CRPFꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯉꯔꯥꯡꯗꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗꯤ ꯉꯁꯤꯁꯨ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯄꯥꯎ ꯂꯩꯕꯅ ꯂꯧꯐꯝꯁꯤꯡꯗ ꯂꯧ ꯌꯩꯕ ꯆꯪꯍꯟꯗ꯭ꯔꯦ ꯍꯥꯏꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯏꯔꯥꯡ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯐꯝꯗ ꯆꯪꯍꯟꯗ꯭ꯔꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯧ ꯂꯣꯛꯇꯨꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯅꯕ ꯊꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯕꯤꯗꯨꯅ ꯂꯧ ꯎꯕ ꯌꯥꯍꯟꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯦ ꯂꯧꯁꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯉꯁꯤꯁꯦ ꯂꯧ ꯌꯩꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ CRPꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯦ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯤ ꯈꯪꯗꯦ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈꯪꯗꯦ ꯂꯩꯔꯤꯕ ꯂꯧꯁꯦ ꯉꯁꯤ ꯌꯩꯖꯒꯦꯅ ꯈꯣꯝꯒꯦꯅ ꯋꯦꯗꯔꯁꯤꯒ ꯐꯠꯇꯕꯗꯒꯤ ꯉꯁꯤ ꯍꯛꯆꯥꯡꯁꯦ ꯆꯥꯅꯤꯡ ꯇꯥꯗꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯩꯊꯣꯛꯆꯒꯦ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯃꯅꯤꯡ ꯂꯧꯀꯣꯟꯒꯤ ꯖꯒꯥꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯁꯤꯟꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯐꯧꯁꯦ ꯈꯔꯗ ꯎꯖꯔꯤꯕ ꯄꯥꯛ ꯁꯟꯅ ꯎꯕ ꯐꯪꯗ꯭ꯔꯕꯅꯤ ꯃꯇꯦꯛ ꯈꯔ ꯈꯛꯇꯅꯤ ꯎꯔꯤꯁꯦ ꯎꯔꯤꯕ ꯃꯇꯦꯛ ꯈꯔ ꯈꯛꯁꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯄꯤꯅꯕ ꯅꯣꯡꯁꯤꯡꯒꯤ ꯐꯤꯕꯝ ꯑꯣꯏꯗ ꯐꯠꯇꯦ ꯃꯐꯝ ꯈꯔꯗ ꯅꯣꯡ ꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯃꯪꯉꯤ ꯐꯠꯇꯕꯅꯤ나 ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯔꯒꯗꯤ ꯁꯤꯟꯕꯤꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯗꯠꯄꯤꯔꯒ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯒ ꯈꯔꯖꯔ ꯎꯖꯔꯤꯕ ꯂꯧꯁꯤꯕꯨ ꯌꯨꯝꯗ ꯄꯨꯈꯠꯄꯤꯅꯕ ꯁꯤꯟꯕꯤꯅꯕ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯌꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯂꯧ ꯌꯩꯅꯕ ꯃꯦꯆꯤꯟ ꯑꯃꯗꯤ ꯐꯧ ꯆꯤꯡꯅꯕ ꯇ꯭ꯔꯦꯛꯇꯔꯒꯤ ꯆꯀꯥꯗ ꯅꯝꯂꯛꯄ ꯂꯩꯈꯣꯝ ꯃꯌꯥꯝꯅ ꯂꯝꯕꯤꯒꯤ ꯁꯣꯔꯣꯛꯇ ꯇꯥꯍꯧꯕꯗꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯆꯥ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗꯤ ꯈꯣꯡꯅ ꯆꯠꯂꯤꯕꯁꯤꯡꯗ ꯈꯨꯗꯣꯡ ꯆꯥꯍꯟꯗꯕꯅ ꯅꯠꯇꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯂꯝꯗꯤꯡ ꯏꯗꯨꯀꯦꯇꯦꯗ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯤꯋꯥꯅ
mari lenaba punamaki mineng chingsilakle lamding educated welfare association liwana thadorak pacherol amada wafam ase palladuna hai laurok matamda tractor sizinaduna sel taliba mapu singna su lawuk tagi sorok hek yorakpada laikum adu lauthok piyu kariguma misi mina yaurabade tractor mapu gi mathakta FIR palakle hainingai leite haina section warol thamlakle loinana fawbai paiduna fawye naba thamba sing laupuna ahing lektuna sangbiyo handaki chahi asimadi fawbai mai thakidanaba section minasi amadi lanai nungai nedabagi fawda tainagum si haiba wafamsu thamlakle Assam Special Task Force STF nangarang numidang Manipur dagi purakpa lupar crore taruk lomgi mamal oigedaba opium mioi mari dagi Assam gi amigaun dagi fare haire STF ki DIG Partha Sarathi Mahantana ngarang paumi sing da phongdo khibagi matung ina Manipur dagi yamlaba narcotics ki podlam sing purakadari haiba akaknaba pau ama fangbadagi STF ki team amana mahaki mining makhada amade Kamrup ki additional SP Kalyan Kumar Pathakna luchingduna amigaun da operation zathake team asin gari ama khamna check tobada mioi sing adu opium konana fabani haire yamnaba opium adu gari manung da tonganba compartment ama semduna packet kuncha tarukta hablaga lona punaba hotnarambani loina packet sing adu hangdoktuni yengba matamda opium oirambani haire mahagna hai opium sing asi punna kg kuncha taruk lomgi oigani amade masigi mamal chaurakna lupa crore taruk lom oigani haire Faraba mioi sing adudi Safikul Ali chahi kuncha mapan Mamtul Ali chahi kuncha mathoi Raju Ali chahi kuncha manga amade Ainul Haq chahi kuncha nipani haire makhoi sing asi STF police station da makhatawa investigation sathanaba pukre haire May ahumdagi hauduna koki militants singna maitei forup singda landabata natana yum kai kaya maina tumna thadok pikraba mayum makai laijadraba mioi singna changjafam lauduna lairiba relief camp tara mari the romi bag industry ki proprietor kumong mayum dana chandra gi meeting makhada All Manipur Footwear and Leathers Development Association Sagolban Tera Lukram Leirakna Sinduna Ningtham Thada Sizinagdaba jacket amade khongup sing yen thokpagi khongchat ngasidagi haukre Khongsat aduga mari leinana Romi Beg ke proprietor Khumongmayum Dhanachandra Fongdorakpada Manipur da haukiba me ahumdagi hauduna thokliba irang asida mayum makai leijidraba mioi singna 𝐊𝐔𝐊𝐈 relief camp singda changjafam lauduna leiriba inmates singna ningthamda lakpasida sena chanaba firolgi awaba leiriba asi khara makhaidi koknaba jacket amadi shoes pibagi khongtang asi laukhatpani Manipur ki tongan mafam singda hangliba puna relief camp tara mari di chatuna mafam adugi inmates singda bolam sing ase yen thoknaba ngasi dagi hauduna tha si tara nithoi fawba numit mangani chupna chathagani haina so phongdokhe Mipung khuding mata item among poche phangana bai damang ta pandam da koina direct akoina kem da challaga kem da poto chalong thamamaga hanban natabada akoina masada direct unaraga sa masada poche phangana bai damang ta matam lobiraga yenthokpi haiba matam ta moina arau ya biduna simbi be damang ta all Manipur development association bo hanan thagat chabagaloina na romi beg na pangjeri ba polam sing hated samla pamal thamjage mayang khumda sweater lisingani ga chani ga nipan school suda 500 piece sport suda 1579 blazer da 19 piece track suda 80 piece polo shirt da 310 incha singi legis 532 total oina yethokada polam asi lising manga ga chama ga manga oigada Asi makthoi ba khoi lan asina maram marakan da khoi lajina tuna relief camp da laibiri ba isinau sing asida akoina kari makhara koi mating pangjage haidana program asi All Manipur Footwear and Leather Development Association amadi romi be industry ani khusanaduna ahan moina kana jun tha da koi smaina chindawi lejagre ani suna chinba si ngasi digi horokan da ngasi tarik 9 November gi sidigi horokan da November gi tarik 23 siwa koi numi manga ni lepna chathajagani koi romi be industry gi provider ningmoina panjab da koi tamodana jandar da akoina hajiru da relief camp da di da koi material sing asi provider na Pambiropani Paugi marak thatna ten babre amatang lominase
20 years of trusted diagnostic service. Babina Diagnostics. Welcome you all to UNACO School Chanung, Imphal East, a fully residential school ranked Manipur #1 in All India School Ranking Awards 2022-23 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Break ki matung da taram no oksari makhata ba pau pizare ngasi dagi hauna kangla manung da ayuk nung thil walking chat pagi yauna miyam gi damak yengla ka handokle haina kangla board ki member secretary amadi art and culture ki commissioner 𝐁𝐿𝐒 na thokpa cherol amana khangalakle Arambai Tengol gi hauzik ki oina social media da maru oina FB page Insta account amade Twitter na chingba singda account amata hangbal leite miyamna Arambai Tengol gi ming sizinaduna hangneba account sing ase thazabiga no haina phongdorakle Arambai Tengol gi control room operator Lystrom Robo sanna thadurakpa cherol amada wafam asi palladuna hai yegnabana Arambai Tengol gi page hack tawkhraba matung Arambai Tengol gi anauba page amata hangbal leite Hauzik social media da Arambai Tengol gi ming sizinaduna page semlaga post kaya ama huranduna semliba sing ase thegnabi ba mioi singna like follow tawbiganu amade page adubu report tawbinaba cherol asina appeal torakle National Ayush Mission Directorate of Ayush Lamphel-pat amasung Irilbung Library Union anina khusamnaduna nomagi oiba ana layengbagi camp ama Kairau Bitra Awang Lake Community Hall ngarang pangthokre Ayush ki doctor team amana miyam gi health checkup tawbaga loinana hidak langthak singchu lemna yenthoki health camp aduda punna mioi chani rom layeng ki thorum aduda phamung yangkhai leiba integrated Ayush hospital Kairau Khunau ge medical superintendent Dr. Sebaswari Debina hai miyam masa mau fana thamnaba pandamda camp asi pangthokpani Kairau Khunau da leiba integrated Ayush hospital asida Dr. Nursing leiduna chalairakpa kuire adum oinama Kairau amadi akoibagi miyamna layengba lakpagi chang yamna wadle masi miyamna Ayush layengi kanaba sing ase ningthina khangba wadpadagini haina khale Ayush layengi matangda miyamda hena khanganaba amade kanaba pinabagi pandamda medical camp ase sinbane miyamna hospital asta lakpidra layengbiyo Doctor nurse mayam amana miyam gi seva taunaba lairi haike hospital asigi specialist Ayush Dr. Rita Madurina Ayush layengi matangda miyam na marik chumba wafam sing thamke Irilbung Library Union gi secretary NG Amukhomba mitaina Dr. Nursing laktuna miyam bul layeng biba hidak langthak lemna pibirakpagi damak Ayush hospital asibu thagatpa phongdorakle Haukiba nomaizing amasung ningthokaba numit ani asida mafam kharada nomai kapnaba amade miyamna khongjang sangshinba leikibana charangnaba khara thokiba leirabasu police-na akanba section thawang laukhatki haina police control room dagi thadorak pacherol amana hairakle security force sing lojing loya amade irang thoglakpa yaba mafam singda maruina Thawbal amade Imphal West district ki mafamda thi humbagi thabak chathaki loinana Haukiba November 5 dagi thibu khangdana leirakliba mioi ani asiga mari leinana Manipur police amadi security force na thodok aduda chenaram bi yai haina khanba KRAU gi kadar ani fare amade police custody thamduna wahong bahong chathabaga loinana makhata na thibu humbagi thabak chathari haire amarom dangarang Churachampur gi leima khong tamna lakpagi lambida bolero amada nupi ani nupa ahum yauna mioi manga tongduna lakpada 𝐋𝐢𝐯𝐞 da miyamna khangnarakpadagi hupchilakpada security force mioi ama kanma ngamkhibaga loinana Dimapur da makhata ba treatment tawnaba 𝐅𝐿𝐒 tawkhre amasung mioi mari gi manungda ama mafam adudagi nanthokduna chenkhre makhoi sing adubo rescue tawnanaba security force na thibagi thabak kana chathari haire loinana security force amade miyamga kanna mugnaringaida 𝐂𝐓𝐄𝐈𝐍𝐶 Hill Range Kautruk amade Tairen Pokpi da khulai paiba masak khangdaba singa nomai kapnaki haire
थौदोक अदुदा पुलिस पर्सनल अनि सिविलियन तरेट अशोक अपन नंगदुना हॉस्पिटल दा पुखटख्रे सिक्योरिटी फोर्स सिंह फिबम अदु लाक्सिन बगल लोइनना सर्च ऑपरेशन सथदुना मफम अदु सारंबा बंकर अमसो लौथोखरे हाइरे valedictory program on 30 days skill cum vocational training program for rejuvenating livelihood of inmates in relief camps under Imphal West District of Manipur and farmers inmate scientist interaction ki tharam ama ICAR research complex for NEI's region Manipur Central Lamphelpat Imphal amade ICAR 𝐂𝐓𝐄𝐻 Sandel Churasampur Imphal West Tamenglong amade Ukhrul ga khusam naduna Manipur State Rural Livelihood Mission and District Administration Imphal West na sinduna Lamphelpat leiba ICAR RC for NEI's region Manipur Center ta pangthokre tharam aduda ICAR research complex for NEI's region Umiam Meghalaya ki director Dr. B.K. Mishra Manipur State Rural Livelihood Mission ge State Mission Director and Bandana Devi IAS ICAR research complex for NEI's region Umiam Meghalaya ki principal scientist and head dabs ki Dr. Sandeep Ghatak ICAR research complex for NEI's region Manipur Center Lamphelpat ki principal scientist and nodal officer sit ke Dr. I. Megachandra amasung ICAR research complex for NEI's region Manipur Center Lamphelpat ki head of region center ki D.E. Ramgopal Lahana tharom ki mapu oikhe tharom aduda ICAR Manipur Center Lamphelpat senior scientist oina leiriba kumbong mayum Rishi Kandana hai ICAR Manipur Center ga KVKS ki district manga ga khusam naduna relief camp da leiriba inmates singda makhoina haizaba sinpham sing training kari darkar lei makhoina pamba sing khudong khangdok laga numit kuncha gi training program ase pangthokpane September thadagi haudokiba training program ase Sagol Tongbada leiba Sada Patel High School dagi haudokhibane haiba training program asiga atop mafamda training program ga khenai ahanbo ine inmates singda makhoina pamba sing khangdok laga haiba training program ase pangthokpane haikhe Takhel Sanjenbam gi Santipur leiba Irabot Memorial Museum da Great October Revolution ge Chamataruk Suba Kumun Thoram World Social Forum Manipur na sinduna pangthokre Thoram aduda museum complex asida leiba V.I. Lenin gi statue da forum gi chairman Laisram Sotin Kumar CPIM Manipur gi secretary Katrimayum Santan Jingba Miyoi Singa Laisu Katuna Ikai Khumna Utke October Revolution pangthokiba asigi pandamdi Russia gi ariba calendar da English Mochamapan Marfutara Taret ke October kun manga da Russian Revolution adu mai pak na pangthokiba aduna maram oiduna pangthokpani haire ariba calendar ga hauzik chanarba calendar ani ase numit 12 ni khenai haire ngarangi thoram ase asida World Social Forum gi chairman Laisram Sotin Kumar na hai ningtam haiba ase miyam na achum lambi da miyam gi ihau sagatuna sangsilaba matamda da fangane maram aduna aikoina suri nomliba kangbu gi meeting dagi achumba lambi thigadabani haire Manipur da khunda minariba kanglup singi manungda amma oiriba moyon kanglup ki masak nairaba ningthau ngauru kurkam moyon kongan ningthau amasung moyon samsangba sakphaba hairasu khangnaba asige monument amangasi Chandel district ke Kapang khunda yungkhibaga loinana mahaki samlappa puwari ama phongkhre Manipur gi puwari ga sago naduna lehauragadaba ngauru kurka moyon gi monument yungbagi tharam aduda Kachui Timothy Jimik thabak tagi potharaba IRS na athoiba mitung Chinir Francis Moyon President Buzur Achung Puna athoiba yumbu David Boyes President Chandel Naga People Organization na akhanaba lengbirakpa amasung Sanu Ngauru Glad Moyona athoiba patron oina sarukyakhe Buzur Achung Puna sinduna pangthokiba tharam adugi matangda Chinir Francis Moyon President Buzur Achung Puna hai Manipuri chahi cha kaya khunda leita duna lagliba Moyon Kanglup ki manungda mithoi mihelaba Manipur ki puwari da lengduna lehauragadaba
अथौबसिंगी मनुंगदा मोयोन कांगलुपकी निंगथौ ꯉꯧꯔꯨ ꯀꯨꯔꯀꯥꯝ ꯃꯣꯌꯣꯟ ꯑꯁꯤꯁꯨ ꯑꯃꯅꯤ 12 ꯁꯨꯕ ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯄꯥꯂꯝꯈꯤꯕ ꯃꯣꯌꯣꯟꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯃꯣꯌꯣꯟ ꯀꯥꯡꯂꯨꯞꯅ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯁꯤꯡꯕꯤꯗꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯕꯤꯗꯅ ꯂꯩꯔꯛꯈꯤ ꯉꯁꯤꯗꯤ ꯃꯣꯌꯣꯟ ꯀꯥꯡꯂꯨꯞꯀꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟ ꯂꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯄꯨꯋꯥꯔꯤ ꯀꯌꯥꯗ ꯃꯣꯌꯣꯟ ꯅꯤꯡꯊꯧ ꯉꯧꯔꯨ ꯀꯨꯔꯀꯥꯝ ꯃꯣꯌꯣꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯂꯩꯁꯦꯝ ꯇꯨꯁꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ अकन अथौ कयागी वारी कया थेंगनरपदगे तुंगी मिरोल अमदे मोयोन कांगलुपना महाकपु निंगसिंगदुना लेहौनबा निंगसिंग नुंगबी असे युंगबनी हाइना फोंदोरखे कुकम मोनुमेंट अनवेलिंग असे हाना अखोई निंगथौ मोयोन की निंगथौ महाकसी खुंगोंदा पालमी महाकी मतमसदा मासी रानी गदेंगलु नतरगा थांगर जनरल और थांगर मेंजोर हैबा अदुगुमना हाना मसी अखोइना हिस्ट्री लेरमदवने अदुगु अखोइगी मणिपुर हिस्ट्री दा इरबा थीबा बतुंगा अखोइना पंडित कया स्कॉलर या थीरबगांदा अखोइगी निंथौ हैरि कुकम हैरिसि मोइरांगी निंथौगा महोइजि थेंगरमने लान सिदा अखोइगी निंथौसे कुकम हैरिसि मासी माइथीखरे अदुबु टिकदबा अखोइ मोयंग जातिगा मोइरांगी निंथौ थेंबा हैसे थोइरबसु सुमाइना निंथौ ले हैसे उनगाइ दमकता माकी निंगा नुंसि जुखलगा निसि अनवे तौजबनि अरोइबदा मरोइबा पाउमो हना पिजरे ngasi zukuki terrorist thingna kangchuk kautruk amade Tairen pokpigi singthakdagi bom amadi nongmaina landarakre asokapani yaudre Tera khongsang bi maning laukonda irang lei haiduna Central Security Force na lau yaiba fawbai khombagi thabak tawba yahandre haina laumi singna wakalakle Fawbai mai thakidanaba mapu singna ahing yarek tuna sangbiyu lanai nungainadabagi fawda tainagumsi haina liwana miyamda apel tarakle Kuki Manipurdagi pukhiba lupa crore taruk lomgi mamal oigadaba OPM KG Kuntra Taruk Assamda Assam Police के Special Task Force ना मियोई मरी दगी फागतले हौजिकी दी मतांग असिदा नोटिस विंडोना पिजबा पाउ लोइसिनजरे मखा ताबा पाउगिदमक नुमिदां वैरम पुंग मंगागी इंग्लिश न्यूज मिरेंग ताबियो Sri Sri Gaurachandraya Namo Parbashramda Aikhoi Khwaibu Konbiramba Maisam Mani Luwangna Magi Nungsizaraba Imung Manu Sagai Nate Amadi Marup Mapang Khwai Pungnamak Puthadoklamlaga Haukiba Tang Kuntra Thatara Inglisingani Supna Kunhumdoi Meragi Taratare Nipanba Ningthokaba Numitta Sri Gurugi Kripadagi Base Olaga Radha Mandapda Saibanam Pangsaduna Brindaban Prapti Oikre Lakliba Tang Mari Thatara Mathoi Inglisingani Supna Kunhumdoi Meragi Kunithoi Nipanba Thangsunumita Asti Sanjay Lokat Cheraga Tang Taranithoi Thatara Mathoi Inglisingani Supna Kunhumdoi Meragi Kunmapani Panba Nomaising Numita Lekhitrabagi Chira Usop Tinthokle
नुमित असिदा लेखिद्रबगी आत्मा शांति गिदमा ngamzaba bastu kharadang Sri Sri Gaurachandra Mahaprabhu ki charanda Hari Sankirtan ga loinana kachagadawi Upalaksya sida Brahman Vaishnav Ahallaman amadi maruma pangkhwai kipingna matam chana lingbirakduna Harinam Sarvan tawinanaba Northeast window gi khuthangda pausenjari ba Maisam Ongbi Bisurani Devi loinabi Maisam Ningol Konsam Ongbi Nirumala Mache Maisam Ongbi Ranjana Manaunupi Maisam Ongbi Ibithoi Manaunupi Maisam Nevedita Machan